Hostel crisis nagatargi case NIA da sinaragani CM UN sida atin pangal haikri isulu sindiba phaba rocket handolo UNC Assam Riflesing si war ondo honjinda proxy proposal idul johagi pawden piragli homukwa wena thawgi man hengatkre CM bogolo hagna download the get tinker download the get tinker ji makar tana pausana jeri kariyumba hat kragana chi ba chang wore su sinarangna ba demand tawdiba nagam sam tarik ajin kiwi case state na NIA da sinaragani haina se minister na thajaba pikibaga loinana hajil milaga leiri haiba location thadoropada UNC na mateng pamina ba apin ta Chief Minister Secretariat ki zero lamagi matungina thasi tarawonda sakangda kulai haiba sina honjinda boost toguna thado church luchingba hakiba thongdoki matungda kuki militants na khonjang khunga thangnariba leilonga phaikul area da naga khunja taru hakiba thodoka mari leinana ngasi UNC United Naga Council gi luchingba sina Chief Minister Waikhem Chalama so mahaki cabinet minister singa unaki Chief Minister na Secretariat office ta pangthokki mifam tuda hauji state sida koriba law and order gi phibam asigi matangna kumna khanaki haire mifam aduda UNC gi maikeri president NG Ruho Vice President N Jangomai L Adani Mao Samson Romai UNC ki hangi president KS Polio amasung AC Toso working committee UNC ki member secretary na saru yaki gabe maikeri se minister gimnang khyamchat singh deputy chief minister Lusin Kinko home minister Govindas Control amasung naga email sing saru yaki haire mifam aduda UNC ki delegation ki maikei degi thas ki tarawonda da Kampopi district ki Ungsangkum village dagi phakira naga kunja taru ki mani mokon thundumagi thiba humbagi thabu kena kansinaba government da taksin ki hairi UNC ki wakam adu Chief Minister Waikhem Chana naga kunja taru thajin kiba thawdo adu thijinabagi damakta NIA National Investigation Agency da sinaragani May tarawon da sas luching ba hati ba thawdo adu su NIA da investigation gi damakta sinakre thajin kraba naga kunja taru adu mani mokon thundumaba May taramari dagi hoduna akamba monda search and rescue operation chathari haina platform ki hairi naga phadilaga thambi hairiba kuki kunja taramari adusu asoyingam yawdana thadonaba honnabada UNC na mateng pangnaga Chief Minister na nagagi mahu kangbu duda apin ki hairi Chief Minister na kuki community su thiba khangin leiba naga kunja taruki mari mokong thidokpada mateng pangnaba apin ki hairi status de in tapa masu tangdu leitaba purna ba konabada lamda masida kudari ba na amato wena konamne se haini su Chief Minister na apin ki hairi hauji makhata na pau pajeri naga mission taru hoji phaba kuki kulai paiba sina phajin na thamagi mayokta national highway singda inter-district economic blockade chathaduna leiri ba isu asi hel loisindri phaba blockade handolo hana UNC gi maikeri phungdokle masi manipuri Chief Minister yauna home minister deputy chief minister amadi nagagi MLC yauna UNC gi mahut taruka loina na pung taruk lo pung changna koki kulai paiba singna phajin ki bana la taruki langna nangje athubada khangbo masi nagina wari sanaraga tholokpada pawmi sina UNC gi vice president and gomaina ofam si phungdokibani makha tana hai hujik highway da chatharibe economic blockade se nakal ni marta leiba isu silu silaba matungda handukani nisam yangi puchi ngak semba habse lenga tuni
ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯑꯁꯤ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯑꯣꯏꯔꯕꯁꯨ ꯑꯊꯨꯕꯗ ꯊꯤꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ UNCꯗ ꯊꯥꯖꯕ ꯂꯩ꯫ UNCꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯊꯝꯃꯤ꯫ ꯂꯩꯉꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯑꯊꯨꯕꯗ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯑꯃꯗꯤ ꯂꯝꯗꯝꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯏꯂꯤꯒꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯄꯨꯛꯁꯤ ꯑꯥꯔꯃꯤ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟꯗ ꯃꯊꯧ ꯄꯤꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯊꯥꯖꯕ ꯊꯝꯂꯨꯕꯗꯒꯤ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤ ꯃꯆꯣꯏ ꯇꯥꯔꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ YK ꯙꯤꯔꯦꯟꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯄꯨ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯇꯔꯦꯠꯀꯤ ꯄꯥꯎꯈꯨꯝ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯃꯦꯡ ꯑꯃꯗꯤ ꯁꯦꯛꯃꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯃꯤꯐꯝ ꯑꯗꯨ ꯃꯐꯝ ꯑꯅꯤꯗ ꯃꯊꯪꯁꯤꯠꯅ ꯀꯣꯀꯣꯃꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯗꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒ ꯈꯨꯠꯁꯝꯅꯔꯒ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯍꯣꯟꯗ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯀꯥꯃꯦꯡ ꯅꯨꯄꯤ ꯁꯃꯥꯖ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯀꯥꯃꯦꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯁꯤꯟꯅꯈꯤꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯏꯂꯤꯒꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯐꯝ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯉꯝꯈꯩ ꯉꯥꯛꯍꯟꯈꯤꯕꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯇꯣꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯉꯝꯈꯩ ꯅꯤꯡꯊꯤꯅ ꯉꯥꯛꯇ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯏ꯫ ꯏꯟꯗꯤꯌꯥꯅ ꯊꯥꯗꯣꯛꯄ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯧꯔꯥꯡ ꯂꯧꯈꯠꯇ꯭ꯔꯤꯃꯈꯩ ꯑꯋꯥꯕ ꯑꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯁꯤ ꯀꯅꯥꯅꯣꯝꯃ ꯁꯛ ꯈꯪꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯑꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯄꯨ, ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ꯁꯤꯟꯅꯕ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯃꯈꯣꯏꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯜꯂꯣꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO 38ꯔꯣꯝꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯃꯤꯒꯤ ꯒꯚꯔꯅꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯣꯏꯜ ꯄꯝꯁꯤꯡꯅ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯄꯩꯁꯥ 43 ꯑꯗꯨꯒ ꯗꯤꯖꯜꯒꯤ ꯃꯃꯜ ꯄꯩꯁꯥ 61 ꯍꯦꯟꯒꯠꯈ꯭ꯔꯦ꯫